Ngasigi video si adumna mafam matayda yengi pak phangloidaba dugumba wangkhalaba thak amagi topic ta semjaba video ne adubu aigi video si hawdringi mangoinana ainasu yam kanaba yam awangba thagi content semba channel ni khanjaba dugumba aigi ichalmagi channel amakak miyamda khudul tawjaramge stay fabulous with Delphi channel asta dongi matam manghloi content kiyama thagalibane description da link hapsarumge miyamna changa gamtang yengbiu subscribe toksin biu Mahabharat Malimgi khwaidigi sangba wareng epic ahumgi manungda ama oiri masta palamba matek ama ngasigi video stada yam interesting oina naina gadori scientific oiba midyengdagi naina javani masta dharma mabu sogatba amabu nahna yengthaba haibadugumba yuhulama talejade taibung paal universe asda ikhuina sokpa thengba yadaba substance yaudabagumba karigumba ma leiri adugumasta aikhoigi taibung palasta hek thokiba thokliba khudingmaki record loina leiri universe asda hek thokliba khudingmaki information gyan loksing pau macha khudingmak masigi manungda loina yauri masi vaikhoina akashic records haina khangnari akashic haibasi sanskrit wahai akastagi lakpani amadi arthna atiya natraga taibang malang space haibani akashic record si omniscient haidi punamak khangbani universe gi maramda punamak khangbaduni masibu thainagi mishingnadi laigi shakti tamak oigani haina thajanarame adubu ngasigi hai singlabu thizloisingna science ta yumpham oihlaga neinabada henna marik chungani thajanaba akashic records ki pakhum ama thurakli Madadi akashic records asi taibang pal asi ki pau information pumba yawodgumba medium ama oigani mastabun nang aina changungamaba aikhoina khangning khudimuk loina khangba yarani haibani hawchiki oina akashic records ki maramda chap saki sapu lejadragasu chizloi khranadi yam chena thajari madudi masi suksoi shoidana leigani amadi aikhoi myoibagi puwarida akashic records asi tasingna changuraba makhoigi brain tasingna yawrubutgumba myoi khrasu lei haina thajanari Akashic records changurubani thajanaba mithoi mihenba genius sing adugi manungdagi ai makhoi anidang panjaramge ahanbada Srinivasa Ramanujan Hello friends, ngasidi PSG amdi Syria Eki official partner oiba 1xbet kobo stagi domne cricket football tennis live match yengaga sina thoini sina poni haibdu predict tawbiraga iPhone left off amdi sale gi manamathum kiya piriv FS gi matangda haijarumge Indian Premier League horakadore masta adongi apam team yengna kanana thoini kanana poni haibdu guess tawbiraga manamathum kaya ama phangbi yarani register tawbuda sigi promo code asina biraga adongi ahanba deposit ₹43,000 faw phangbi yabagi khudong chaba piri adomna thurak Ladasu Paytm Bank Crypto Amadi PayPal na chingbudagi irai line lo thokpasu yahalli masta 24/7 customer support su thamli interest level pin comment gi link pangbigani natraga Google the 1xbet haina thiraga yam line register to bustu miyagani promo code seasonable ka wigano yam nungai ni yingbiu nungai na thoibiu Ramanujan 1887 da Tamil Nadu da pokiba genius mathematician ne Light of Mung the Pokuna Ramanujan, ma mathematics the formal education amada tamakiba leite. Angkada khwai maru uriva formal proof asi masi karino haiba fau khangkiba misak natte. Adubu maranai mathandana honazraga yam advance oiba formula kya amadi mana puthurakribane. Adubu matamdagi phaurbani iduna leiriba mathematician sing aduna magi formula sing asi chummi or lali haina proof tobangam dabdagi Ramanujan miyamna matam chana sakhangna bikide magi formula sing adu chummi haina proof pibinava England gi Cambridge University da professor musu oiriba matamdugi saknairaba major mathematician G.H. Hardy da Ramanujan chithi ma tharki chithi adugi ahanba chana dudi magi sakta wa tentangna irame aduga mathangi chana tara adudadi formula cham kun iramki Hardy chithi duma bit irai leitana paba howe adubu thangnaba mikuptadi Hardy makokto wing laukhiba khanghaude formula kharadi ma masana phongi khanjaba adubu phal tabangamdabdagi pallaga leramba formula kiyamasu yaurumki aduga formula khrana duki matik advancement kibana Hardy ma masana su chummi or lali
proof piba ngamdredo Jithi thariba misakse mithoi mihinbasing marakta gi athoiba genius ama soidana oirani khan Hardy Ramanujan England lakpinaba invite torome ahan thingna bamukta da Hardy na khangki Ramanujan atai ladybasing stagi top mathematician ne Aikhoina note tokshin be yaba wa ama lei madudi Ramanujan mamasana masagi formula sing asisu manasu proof to bungam lamde Hardy na hanglame nangna formula sing asi mato karamna puthori ibuna Ramanujan ichamcham na pokhum pirakhi mana tumingi na mogi lairem bi mana takthu ambane ahan badri chingnerami adubu Ramanujan gi tobung masum sum make sing pudagidi Hardy na sumna hiram ki miyamda Aikhoina mathematics asi thijin hunjinba naina bani aduga Ramanujan di mathematics asibu sem sabirakpa misak aduni yingbiu masi Ramanujan Cambridge University da ikiba formula amane Hardy amati matamdugi mathematician singna maski formula asi bhab taba sungam ngam khidabani chahi chamagi matung ngarang hantani hairafawai 2012 da black holes ki maramda thizliber researchers kharana tan chanarubdagi sigi formula si thingnar amadi masi black holes ki thoidokpa maram sadamani nabda perfectly sinaba yagani haina phungdorokhi wow masigi pawsi matamdagi pawsesing desu paktak phungna kibani black holes ka marili na formula ama mato kramna Ramanujan na jahi chamai mamang black holes lai haiba faw khna dringi matamdu da mato kramna mana ibang ngamam kribano formula si na basu advance of gyan luksing si mana katai dagi phangkriba jano masigi oibe yaba chanaba yaba pokhum haragadi Ramanujan na akashic records suina chanam gani haiba asni akashic records changamani thajana bani suba mithui mihinba genius aduna Nikola Tesla ne Tesla mai AC generations amadi mai shandongna transmission systems puthomagi malemna singthanari khoi maru oina aikhoina ngasi sinariba mai gi technology sigi theoretical foundation 80% di Tesla na thongat pirambane Tesla gi prithvi sin thungna mai pinabagi transmission system amade mana puthokcharama free the energy chalaiba ngam khulaising mioi kharana loktuna raga manghan bikibagi wa akom sutta birmani khalle Poinda lakanda Tesla saknaraba scientist Thomas Edison yauna mioi kyana kalaknabo Nupa ne Thiziloi singna sumna thajaba horoki maduri Nikola Tesla su akashic records da changthok changchin ngam mishak amoirambana chumnai mioi ba mana fanging ngamlori da thaki gyan longsing phangkibo oigani haina Nikola Tesla masana so sumna hairam kibulai aigi brain city supna gi receiver makhakni university da core ama leiri madudi Aikhoigi gyan loshing inspiration kudimag mastagi luina phangibani sigi core sigi aruna thu ai yoshlubu ngamdri but I know it exists adu masin lai haibadi ai khangi sidaman magi londa da core haribasi akashic records mo oigani yam kanna thajana khalakle computer season of Hitragadi, Hiram Kudimu the Sotening I Wedabum Madam Stada, computer Tamning Satrasing in the Mug, Wanging SK Laikai, Naringbam Lerak Labor, CSC Computer Center, DTP Amadi at Makalmatel Corseskia Ama, Hausagadori, course fees, Nail Polishing Omzongakani, Akana Sydney, Nasima contact with 98563 10604. Elevate your computer skills now.